Hello ma'am puna mapu maite and smoke channel da ma'am putara nokchari ma'am asigi video sidi Manipur da huji thogle ba isingi chaw sigi video aina adum matek macha khatang lauraga adugi adum thangachabani adugi mamang da aina dum hai khatang ma'am da khangan janing ba phongtok janing ba do aduni da ada ma'am Manipur da tari ba wa ba singse satina awa ba senange corona haina taurame corona loirakuda lan haina mu leire lan simu hoji fawa su lepa ko ba leitri ado lan sigi taw na mu nong sit tawdana len taba mugi chaitheng am su pibirame len sisu akoi siga su taraga su ka hina taba haidudi yum kai thina som bai dudi oidre dana ko yam thina Manipur da oriba dudi akoi su mayam na video thangalakpani na uidana ko Manipur gi oriba fibam do yum dagi tin bawba mache khapau lawba ya dabagi fibam da bawda tarami ba lene ba ko adugi fibam dudi akoi simakta di oheudre adu len do loirakpada hojingmu isingi chaw kanna thokchan bire isingi chaw sisu akoi siga su tawri tawraga su yamna sokningai gi oiba yum kaida mangan tan bagi fibam du maktadi ohende dana ko ado Manipur imale baktadi adugi fibam bo yeholimi yum kai tikan bibade thugai biramba mi bawda chenthakhiba mafam marang khangdana thong kaya ama tekpa mafam khara kaya ama ningkhai gi adugumba su kaya ama tawrimi aduni mayam yamna nungai jade video aise dum ko khalambadagi ko aise asigi video ma samdang di semjage na video se utringai da yamna su sangba video na da ina duna adugi mamangda ina dum agi nungai tabado agi phongdok chaning bado adudo phongdok chage haina mayam da ado mayam punamak pray tongminasi isorbu khoraminasi Manipur imalebak ta tariba awaba punamakse khara yangna kon biba khara yangna hanagigum matawgum phajana ingna chikna leiba habado ohenasi ohen minarasi koi punna isor khoraminasi aina haijaringi mayam su dum khorambiu oiba fibamse taiga su amu hana tholaktanaba asigi isingi chawse oiba suma oirisi fibamsiga chenthagi suma aina awaba nung aw phattaba punamaksu loi chendhabiba ograsu aduga uki punamaksu isingi chawsiga loina chendhagrasu nu mayam aidi haijaningi ada akhoina su akhoi su kai leijadaba mini akhoina su mateng pangbo su ngamjade adum akhoina khara ngangjariba sitani adu oraga su ko akhoi su maitei majamni imale bakta leiba su moisu maitei ni akhoi su maitei ni akhoi se i matagidi majamni ko aduna adum nungai tabadudi phawidana ko akhoina su channa su mateng pangba dingamdabani na aduni da mayam do video se dum macha ngatang orasu adum yengbiu ada mayam video se yamna di sang da bani ko adoi su dum mayam aina haijaningi sini mayam su khutlona na mayam da su haijaningi khara yangna fahan biba khara yangna oi bibam se handan biba isingi chawsiga loinana lana su lepiba haina haijaningi ado mayam su pray do bio aisu tawjaningi si haraga matang sida loisanjarega ko